Idu ningthaugi postagi laukhotjarake nongnini mamangda Meeoi rebel group na Indo-Myanmar border da Kachin train KNB 39 mari amadi Kachin train natte Hatkhraba amadi NACN na KNB taret Hatkhraba Matung Kachin state tagi KNB chamarom tamu taijangda laiba junta amadi Meeoi gi camp thugaina bachangsilakpa hore Churchanpur amadi Kangpokpi site tagi hana Kachin state training chatluba amadi chatriba makhoi chanipan chamapan romsu Myanmar cross tawraga Meeoi amadi junta da attack tawnanaba lairi Churchanpur site Kuki terrorist kaya leihodre Indian Army CRPF na ngakhore chatkriba team sing asida India gi sophisticated weapon amadi Russia na saba anti-aircraft gun fawa yauri Makhoi ki target asi tenjang amadi tamu manungda laiba Meeoi rebel group loishin bahaiba asini makhoi ki reading da Meeoi rebel group chani muktang lai haina panari logistic line makhoi na thagatlabani na khali map asi KNB singna tamu manungda tawgadaba attack plan ni India government ki plan su aduni chamanai Myanmar manungda laiba Meeoi rebel group sing asi loishin ba lorba matungda amuk Manipur manungda laihoba Meeoi rebel group loishin bani Kuki singna hariba wafam do India gi rogi operational plan sing aduni Myanmar irang manungda junta amadi India relation phataba maramna joint military operation tawba yadre maram aduna pro democracy saugatpagi mamengda Kuki sing asi training tawbiduna Meeoi rebel group sing gi mathakta lan thanaba plani training amadi maintenance kharcha lupa crore India government na Kuki leader sing asi da matam chana pi paisa changna India government na Kuki sing asi training tawbiba maintenance kharcha piba amadi separate administration PB doini haibagi thajaba piba maramna Kuki sing asi Meeoi rebel group ka back channel discussion tawba pak yaroi back channel discussion state government amadi GOI na tawgadabani kariguma Myanmar manungda laiba Meeoi rebel group singda casualty hek yamkhalakpada Manipur manungda hanadagi hena sathiba balance firing thokani US na PDF NUG amadi atai EAO singda paisa thada balep khrabani na PDF thaw yaudaba gari engine oiba horabani thaw yaudragadi gari chenpa yade Chin state ki US chalaiba Christian leader singna Donald Trump ta makhata na mateng pangbina ba haijaba ta khidrabani maramaduna military junta gi target su matang charinge da tha homda PDF loishin bani Myanmar manungda laiba naga amadi Meeoi rebel group singda karigumba fibam lusilakpa taragadi Chin ga private security Myanmar manungda chawna operate tawri puna chamina khigani India government da hena matha sagani Assembly session sitting tara laigani lakliba February tara dagi pangthokpa haugadoriba taragani thoi suba Manipur Legislative Assembly gi tare suba session asigi provisional calendar ngasi Manipur Legislative Assembly gi secretary ke begaji na thokre calendar asigi batuk ida lakliba February kutngamari da loigani Assembly secretary gi provisional calendar gi cherol asida makha tana hairibadi session asigi ahoba numit February tara da ahan bahoba oiraga Manipur gi governor Ajay Kumar Balana Assembly da governor gi warol piduna session asi hodokani hairi Lenga ki employees singi damakta multi-story building sananaba CM na yatra hunkre 2017 dagi ngasi fawa BJP lenga asina awon balak na makan na hona duna lakli CM Manipur da BJP ki lenga lakhiba kumja 2017 dagi ngasi fawa awon balak na balenga asina kan na hona duna lakli ahan ba BJP lenga matam da COVID laichon na maram oraga chahi ani makhai ro manghan khrabasu laichot asi thengna na chawkhat khongthang gi thabakti paikhat ba lepkhide Ani suba BJP lenga ki chahi ahumlom asida su chahi anirom irang asigi chaitheng nangli irang chaitheng thengna na hona badi leptri haina CM na phongdokre wafam asi Manipur lenga ki makhada lariba employees singi damakta langol chingkhong da nauna sagadoriba multi story building asi ayuk pangthoki ba Chief Minister N Biren Uref yung tambagi thoromga mari lenena Chief Minister na phongdokhibani Chief Minister na makhada na hai pologi khanduna thika phanglaga loirei haiba Wakalo Lairambana Semgot Sagatpagi Mingda Asoiba Aranba Kaya Yoramani Lengak Amadi Housing Urban Development Corporation Limited Hudko Gi Sentang Makada Manipur Lengaki Planning and Development Authority PDA na Implementing Agency Oiduna Paket Kadoriba Multi Storage Water Sigumna Atopa Mafam Amada Swatuba Matamda Manipur Lengaki Water Sanba Pandam Thamli Haina Makata na Phongdoki Chief Minister na makhata na hai ani suba BJP lenga ki chahi ahum lom asi dasu chahi ani rom irang asi ki chaitheng nangli irang ki chaitheng thengna na hona badi leptri chekon da sariba imung humfuga mari leiba yagada ba building taraga humdoi gi quarter asi su saba loi silagle lam manghan na ningthi na leiba yaba mawong da high risk building quarter sing asi sanbagi khongthang lawrakpani haina Chief Minister na phongdoki ngasi gi thoram aduda Education Minister TH Basanta Kumar Health Minister Dr. Sapam Ranjan Transport Minister Khasim Basum MLA Singh Haibadi Karam Siam
ꯂꯣꯁꯤ ꯗꯤꯈꯣ, ꯑꯦꯁ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ, ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯑꯃꯗꯤ MLA ꯎꯁꯝ ꯗꯦꯕꯦꯅꯆꯤꯡꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫